부부기 민가래 fonga na abi 오이남 주고 부부 chahi kya mushura chahi 76 oh bubugi jaga de ka jaga odi 오이남 마닝 레가 1 number 4 adu bubu je diabetes le mujhe chahi kya mudi kana ta chahi tara umsure adu jiti diabetes se khara pare adu bubu je hana diabetes hana le gambaduga bubu na ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯍꯧꯖꯤꯛꯀꯤ ꯅꯨꯡꯉꯥꯏꯔꯛꯄꯗꯨꯒ ꯀꯌꯥꯝ ꯈꯦꯠꯅꯔꯛꯄꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯧꯖꯤꯛ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯦ ꯍꯥꯏꯁꯦ ꯗꯥꯏꯕꯦꯇꯤꯁꯁꯦ ꯅꯥꯕꯨ ꯅꯥꯔꯒꯗꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯦꯕ ꯃꯥꯗꯤꯀꯣ ꯃꯥꯗꯤ ꯃꯑꯣꯡ ꯃꯨꯊꯠꯄ ꯌꯥꯗꯦꯕ ꯑꯗꯨ ꯄꯨꯄꯨꯗ ꯈꯤꯇꯪ ꯑꯍꯣꯡꯕ ꯈꯔꯗꯤ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯍꯥꯏꯕꯗꯤ ꯄꯨꯄꯨꯗ ꯍꯛꯆꯥꯡꯗ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯍꯥꯟꯅ ꯆꯠꯄ ꯈꯣꯠꯄ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯅꯆꯤꯡꯕ ꯑꯍꯣꯡꯕ ꯈꯔꯗꯣ ꯑꯗꯨ ꯀꯩꯀꯩꯅꯣꯕ ꯑꯍꯣꯡꯕꯗꯣ ꯍꯛꯆꯥꯡ ꯍꯣꯡꯕ ꯆꯠꯄ ꯈꯣꯠꯄ ꯈꯔ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯆꯠꯂꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯩꯔꯤ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯤꯅ ꯄꯨꯄꯨꯅ ꯍꯧꯖꯤꯛ ꯍꯥꯟꯅ ꯗꯥꯏꯕꯦꯇꯤꯁ ꯍꯥꯟꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯗꯥꯏꯕꯦꯇꯤꯁ ꯍꯥꯏꯔꯤꯕ ꯃꯈꯜ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯗꯥꯏꯕꯦꯇꯤꯁ ꯂꯩꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯀꯤ ꯗꯣꯛꯇꯔꯅ ꯑꯣꯏꯕꯁꯨ ꯃꯨꯊꯠꯄ ꯉꯝꯗ꯭ꯔꯕꯅꯤꯅꯀꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯄꯨꯄꯨꯅ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯗꯛꯁꯦ ꯁꯤꯖꯤꯟꯅꯔꯒ ꯄꯨꯄꯨꯗ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯅ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨ ꯍꯥꯏꯔꯤꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯄꯣꯠꯅ ꯄꯨꯄꯨꯅ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯗꯥꯏꯕꯦꯇꯤꯁ ꯂꯩꯕ ꯃꯤ ꯃꯌꯥꯝꯗ ꯀꯔꯝꯕ ꯃꯦꯁꯦꯖ ꯄꯤꯅꯤꯡꯒꯦꯕ ꯁꯥꯟꯇꯤ ꯂꯩꯅ ꯄꯤꯁ ꯆꯥꯔꯒ ꯑꯃ ꯑꯅꯥ ꯑꯌꯦꯛ ꯑꯇꯩ ꯑꯇꯩ ꯆꯪꯗꯅꯕ ꯇꯧꯍꯟꯅꯤꯡꯉꯤ ꯑꯣꯀꯦ ꯐꯔꯦ ꯑꯗꯨꯗꯤꯀꯣ